sangangai usekonnagi UG ahum fare Manipur Police Control Room dagi ngasi numidang da thorkiba chirol amana haibada sangangai usekonnagi KYKL gi kadar ahum fare hari faraba singdi oinam milan sahi yankai ni thoi yumnam dhanabir sahi yankai mathoi amasung khaidem dhanabir mitai sahi konmari kawi mokhoidagi mobile handset mari Aadhaar card ani driving license ani pan card ani voter card ama 4 wheelers gari ama money bag ahum amasung seloina lupa lising mapan ga samaga kunmanga recover tawre hari police ki cherol asina kadra sing asi Imphal area dagi extortion activity singda senabani haina charge tawri Kuki terrorist singna nongmei kapllakhre khunja sing mi painakre security forces singna leptana operation chatharakpa amadi ahenba section tharang lokhalpana maram oiraga nongmei makhol matam kuina tardraba tungda ngarang numidang Susampur amasung Bisnupur district kalona ba sarukta nongmei kapnaba yi makhol tabadagi khunja sing mi paiba poknakhre press na khunja sing dagi phangba pawgi matung inadi ngarang numidang pung mapal lom tabada Bisnupur district kalona ba kangbairom thangba maikai dagi Bisnupur district ki manung chanba phagwakchau ikhai amadi torbung mamang lekai tamna Kuki khulai paiba singna nongmei round kaya kapsilakhibane thodok aduna maram oiraga mafam adugi miyam mi painabadagi lanjenaba phawba yaukhe nongmei kapsilakhpagi makhol tabada maikai adomda khulngak liba khunja singgi maikai dagi akanba section tharong lakhattuna makha taba pamdaba thodok sing thoktanaba hotnakhi adum oinamak khulngak liba singgi maikai dagi di khut hankhibagi pawdi leite thodok adugi paw phangmudagi mafam aduda leiriba central forces sing laktuna miyam mi paiba poktanaba section tharang lokhatkhi mafam adudagi phangba pawgi matung inadi Kuki lalobani singnaba singna nongmei kapsilakhiba mafam adu Assam Rifles ka hek naknana leiriba mafam amani Kuki singna nongmei kapsilakle haiba paw tarabasu Assam Rifles ki maikaidagi nongmei amatta handuna kapkhibagi paw leite haiduna khunja singi maikaidagi penna wafam phongdoknaragle masina maram oiraga khunja sing mi paiba phawnare hairi makha tarakpa pawda Meeoi man nongmeina kaplamle thanga esigi manung chanba thanga khunse mayai lekai digi laisram ngaubi kauba masagi sahi 38 rom suraba nupa ama Bisnupur district ki mafam amada masak khangdaba Meeoi singna maphaida nongmeina kaplamle hairi ngarang yumdagi thokhibadagi hanjalakte haiduna thinabada maphaida nongmeina kaplamlaga taduna leiramba ngasi ayuk pung 10 rom tabada thengnabadagi manak nakpa hospital amada laikannaba pukhatki hairi kanana karigidamak ngobida nongmeina kaplibano haiba chapchaba maram hausi phawbagi oina khangma ngamdri makha tarakpa pawda sahi mari khakta ngairibi nupi macha ma laikhidre imung manungnadi doctor na section dabadagi ni haina pendaba phongdoknaragle arum laihok tawbani haiba sahi mari romda ngairibi nupi macha ma moirangi CIC da laingnaba pukhalakpada doctor singna section dabadagi laikhidre haina laikhidrabigi imungi Meeoi singna pendaba phongdoknaragle thodok asigi pawna hai ngarang nongai matung pung amarom tarakpada arum laihok tarukle haiduna CIC da pukhalakhibi nupi macha adugi maming Tondon Ningthaujam apokpo N Iboyai makawi thanga karangdagini machin manau ahumgi manungda mahakna atonbini hairi thodok asigi matangda imung manunggi Meeoi singna phongdorakpada ahanbada mahak thanga karangi PHC da pukhatuna langlubada hidak ama kaplakhi madui matung nongyai pung amarom tarakpada moirangi CIC da amuk purakhibani CIC asida yauruba matung pung amarom doctor na mahakpu yingbikhide hairi mangonda kapkhiba hidak adu pung 6 ki matungda treatment tawgadabani haina khangalakhi phibam adudagi mahakpu numit yungba matung pungkhairom chalakpada RIMS hospital da makha tana laingnaba pukhalakpada doctor gi maikedagi siraga purakle haina phongdorakhibani hairi thodok asida pendraba imu manungi maikedagi laikhidraba nupi macha asi haksang kaibul PS na lakhotpa case amaga mari lainana ngasi RIMS Mirel sangda executive magistrate ama yauna postmortem examination tawkhre hairi